Thangmaibandagi Maitai Macha Waikom Avung Khetrigaudagi Muslim Iki Sakib Hairiba Nupa Asiga Ganjaga Drakka Onanaba Tauringaida 18 Farubada Ikina Mob Sagalaga Mathomaram Kangdana 80 Sing Fazilaga Drak Amadi Ganja Yauba Gari Taidokraga Police the Drak Pava Lakpa 80 Sing Paraga Pikivani Haibagi Wafamda Police Nasu Asumba Kangdana Hectic Case locally Haibagi Matanga Social Media the Fongbo Narakpasing Asigi Matanga Inana Khetrigau Maitai Pangal United Clubs na press statement ama tholakli madudi yada amadi yoba club kina konba mafamda drakka mari leinana mi phaba lakpa 80 gi mioi mari phaduna police ta sinakiba ase Khetrigau Maitai Pangal United Club na akanba mongda condemn tawi Yoba Club na Khetrigau gi Maitai Pangal singe apex body ama oiduna Khetrigau Maitai Pangal United Club ta information ama fawpa piramdana amadi khangal lamba tawdana unliterally decision lawduna 80 gi mioi mari police ta sinarambadu condemn tawi Arambai Tengol na anti-social elements sing muthatnaba drive sa tharakpa asi Khetrigau Maitai Pangal United Club na matam super support tawi adubu KMPUC nasu yamna kanna drive sa thari amadi makhatha nasu sathagini amadi KMPUC sapung lakpa matam dasu press media gi khothangda leibak miyamda KMPUC na konba mafam singda mi phaba drive sa thabam matamda KMPUC da paw pibirakuna punna thabak tominnana ba phungdokhiba leirabasu KMPUC da information amata piramba tawduna khulai faiduna drive sa thabadagi misunderstanding misinformation kaya thokiba asibusu KMPUC na ninda tawi Yoba amadi yada club na KMPUC gi ayaba yauduna Khetrigau gi mafam amatada tawning ba thabak tawba yaroi Karigumba Toramba Tarabadi, Masida Tolpa of a Fata Dita Punamag Yoba Amadi, Yada Club Napugadavani, Manipur Kunda Minariba Purupunamagna rumors that has a viganu, vested interest worked over Mioi Karana Maite Amadi Pangal Ani Marakta Ladiba, Nungsibagi Mari Tadat Nanaba Honarakpa Asi, Laibak Tivani Amadi. Masigum laba hu selaba tongan ba rumors kaya sanduk liba asi kudak telep naba KMPUC gi site gi apel tawzari haina press statement ama phongdorakli Makhasa tharpo oina police na phongdokiba wafam adu yumpham yaudaba aranba pawni haina yoba club na phongdorakli Khetrigau da thokpa thodok amada yoba club na police ta sinakiba mioi mari adu senkhai thumkhai tawda senabani haina yoba club ki maikai dagi police ta phongdokiba leite police na phongdorakliba wafam adu yumpham yaudaba aranba pawni haina yoba club ki secretary Wahidur Rahman na miyam da sengdok warol thamlakli Makhasa tharpa yamna ngakpa paw amana Inner line permit pairaga Manipur da sanglakpa Bangladesh masak kumafan fare aranbo maungda ILP pass pirambada senaba revenue department ki official ama thabaktagi suspend tawre pausina makata na hai mayang imphal gi mafam amada hangba achapot safam bakery amada Bangladesh sing asi leiri haiba paw ama phangbadagi thasgi kuntrada Manipur police ki akhanaba team amana thiba humbagi thabak sathabada mioi sing asi phagat kibani haina ngasi CM Secretary ta pangthokpa pawgi mifam amada CM na phongdokhibani CM na makata na hai masing yamjadraba Manipur gi yellow sing asi kananabagi damak lamdam asida LP satnabani masida aranba tawduna LP piramba chenaba sing mathakta akanba thabak lokhatkani asigumba aranba tawbasing asigi mathakta akanba thabak lokhatpada amadi mitop sing sanglakpa thingbada miyamna mating pangbiu haina CM and Biren Singana appeal tawrakli